Hi guys, mayam ngasisu daily vlog adum namdoinebako video namningai leite ado icha tombadi kanna tummi sayol na hawdokbada ai tumsit ka phadaga ai dum hawgatle ado ngasidi nong churamdre ngahangai di nong yam chuyo ado hoi nong budi mangebo ado oigasu chudana khotana tawbadi tawramdrebako ngasina khara phalerme weather se ado hoje ahanbada dum brush tawthoe mate dum hapake aduga mai taraga dum thoani buko haidi irubudi loningbane ado chak lambane yadre to na breakfast ana charoge na akoi mana sita toast hor lerme buko sayol di chaba hogre toast hob ai handak se toast am chaning bhai tare aduna toast ho holle ado aijo pura irubaga ngai ngamdre sumaina dum breakfast ana chathoe yam hawe sije kaino ne ba direct bread na tawdo adu na teba bread na tawso hawi ko adu warga sizina achapo ma wache tangkhai haina do kai raskit to raks tab adu duna adum sembane wasi jam hawi manam hajo duna nungsidana ko adu ge ai cha nung thang to adu duga breakfast e taw to adai sayol sana gare ai adum mate dum hapani nungsi na ma sana buga ja dai ai je iruba lore phatlang samjan gare video je sika khumam som ka dang lai asom do khara mamme buko adu duki sida oina lai ado samje chotli ado iruba loramnina ai skin care tawdoine bako ahan lip balm hana kar taisale chinjam mubni na thieba ado samje loi hugalle ai hojik se scan tawdoine bako CureSkin dagi aige skin je scan tawdoine haidi phagatpado adum mayam da ju share tawrke tawbane bako ai han ge sumaina do utamne ko ngasidi sumaina dum ulake tawbane ado hojik photo do kape photo kapa lora kanda hojik minute da sure to aigi mai je yam improve oirabane bako sigi lairiba dark macha uring je siji phaba ngamdre siji dang ngaire bako aduga aigi angang pokpagi hormonal acne myam tawgibdo adugi dark spot che khara lairiba dark spot ma pa do yam fazana detect tawbibane ado sine CureSkin gi yam kanaba hairaga di ko myam aigi mai je hojik yam tina improve oirabane ado aina sizna face wash to na sizne bako ainga sai sizna blogre dana ko ado hojik dai do sina ceramide care cream du ne bako sigi cream je ngon sizna yam nungai bako haidi aigi damakta sembirak pa aigi mai da leiba problem duga chanaba product ni na ne ko aingon da sizna bada yam nungai bado adu do oye ba yam tina improvement lakbado adu do oye haidi mai je thot lawarga mai je kharang lawarga khang che lawar me ba mara khara di ko ado yam phagale sigi care cream je sizna bada CureSkin gi product sin je aingon da di yam tina chane haita ado hojik se nong mangi ni dana ko monsoon season oi tar sunscreen je adum tayo hai haidi sigumba macha mayam je sije fazana follow tawdobagi akhoi gi mai je soktharak bani haiba sunscreen je everyday akhoi gi skin care da hap kadabani hai nung chugera nungsa sadraju ama orju digi dum taibiyo na dermatologist na hai ko ado CureSkin hai je app ni Play Store App Store da zuloina ma fangbane bako sida akhoi gi leiba skin problem mayam se photo ma kapaga AI detector ba matungda akhoi gi skin da leiba problem sigi matungina dermatologist na akhoi gi mai da leiba problem jing dugi matungina product se loina mak sembirak toine bako akhoi ga chana ga da product das maina kit amada sembirak toine sina aigi chana ba sing dune bako mai je am thina hojik improve oyer bane bako ado yengo sisina aigi uring de sizna ki ba sing do adu dune ba adu do moi se monthly check up free of cost da loina mak tawgani adu do akhoi gi diet plan leidana ko adu su moina loimak se bi doine ko haid hakchang da phaba maithong da phajaga da skin da phaga da chinjak myam moin loimak sembi doine bako yam thina kana bane adu do akhoi na product da loi ki taraga so akhoi na tokana kakjagi haraga su dum yani bako aduga moi kit box only 1499 khak pi bane adu ai coupon code kajal 100 seasoner ga dine ko ₹100 off oidane bako aduna mayam comment pin amasung description check out bio link to ahanba 100 customer khakini ko offer da skin care loibanina hojik makeup ki matang ne makeup se dum concealer ma dum thajalle adu duga dum bisum khara yeksalaga hiding asidi dum video khara nam doinina ne ko dum kesan bane bako yamna ke banade da mai kainom taisalle bisum am yeksalle adu lipstick taisalle lipstick tuna khajaira khara nanjalaga kabo kangang bado adugi mone da ado hojik ke bje loire bako haide sambudi chole ado ngatang thado chak
ꯊꯣꯡꯕꯗꯕꯨꯗꯤ ꯄꯨꯟꯗꯣꯏꯅꯦ ꯑꯗꯣ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯎꯠꯂꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯊꯥꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯕꯅꯦ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯄꯨꯟ ꯂꯨꯄꯥ 10 ꯄꯤꯕ ꯑꯃ ꯂꯩꯔꯒ ꯃꯣꯏ ꯃꯄꯨꯟ ꯌꯣꯟꯕꯗꯣ ꯑꯗꯨꯗꯒꯤ ꯃꯅꯥꯈꯩ ꯆꯥꯊꯣꯛꯈ꯭ꯔ ꯃꯈꯣꯛ ꯌꯨꯡꯁꯤꯟꯕꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯕꯦꯂꯦꯟꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯕꯅꯦ ꯑꯃꯐꯥꯎꯗꯤ ꯃꯥ ꯆꯥꯕ ꯅꯪꯉꯅꯤ ꯍꯪꯒꯥꯝꯁꯨ ꯄꯥꯝꯕꯤ ꯑꯃꯇꯪ ꯍꯧꯕ ꯑꯗꯣ ꯁꯤꯁꯤꯅ ꯁꯦꯕꯣꯠꯇꯤ ꯃꯥ ꯅꯪꯉꯔꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯡꯉꯥꯟꯕꯒꯗꯤ ꯊꯥꯖꯕꯅꯦꯕ ꯑꯗꯨꯏꯁꯨ ꯁꯦꯕꯣꯠꯁꯤꯗꯤ ꯅꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯪꯉꯔꯣꯏꯗ ꯌꯨꯝ ꯊꯣꯛꯑꯗꯕꯅꯤꯅꯅꯦꯀꯣ ꯑꯗꯣ ꯅꯥꯀꯨꯞꯄꯤꯁꯦ ꯃꯤꯃꯤ 2-3 ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯁꯤꯡꯖꯨ ꯆꯥꯅꯕ ꯑꯗꯨꯝ ꯈꯥꯛꯑꯕꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯃꯤꯒ ꯅꯥꯀꯨꯞꯄꯤꯒ ꯌꯥꯝ ꯆꯥꯅꯩꯗꯅꯀꯣ ꯑꯗꯣ ꯌꯦꯟꯗꯦꯝꯁꯤꯅ ꯑꯩꯒꯤ ꯑꯉꯥꯡ ꯄꯣꯛꯄꯗ ꯂꯣꯏꯈꯤꯕꯗꯧ ꯆꯣꯡꯈꯠꯂꯛꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯁꯧꯒ꯭ꯔꯤꯒ ꯕꯣꯔꯥꯒ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯥꯛꯅꯝꯒ ꯆꯥꯅꯤꯡꯉꯦꯕꯀꯣ ꯅꯄꯥꯛꯄꯤ ꯂꯩꯇꯕ ꯑꯗꯨꯒ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥꯗꯣ ꯑꯗꯨꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯕꯣꯔꯥ ꯑꯣꯏꯅ ꯍꯧꯔꯅꯤ ꯑꯁ ꯃꯥꯂꯪꯕꯅ ꯍꯨꯝꯕꯁꯤꯗꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯍꯪꯆꯤꯠ ꯈꯨꯂꯥꯡ ꯑꯃ ꯃꯌꯥꯝ ꯃꯄꯥꯟꯗ ꯈꯪꯕ꯭ꯔꯥ ꯅꯨꯡꯁꯤꯠꯁꯦ ꯍꯨꯔ ꯁꯤꯠꯂꯒ ꯌꯥꯝꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯈꯪꯗꯦ ꯁꯥꯟꯇꯤ ꯂꯩꯕ ꯄꯤꯁ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯕꯨꯗꯤ ꯂꯧꯁꯤꯡ ꯌꯥꯝ ꯊꯣꯛꯇꯧ ꯃꯥꯟꯖꯥꯠꯅꯤ ꯅꯨꯡꯁꯤꯠꯁꯦ ꯂꯤꯔꯤ ꯍꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤꯇꯪꯅꯦꯕꯀꯣ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯀꯣꯟꯅꯅꯕꯗꯤ ꯑꯗꯨꯝ ꯄꯥꯜꯂꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕ ꯑꯗꯣ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯈꯩ ꯍꯦꯛꯑꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤꯒꯤꯗꯤ ꯑꯣꯛꯑꯅꯤꯅ ꯁꯥꯌꯣꯜꯗꯤ ꯌꯦꯔꯨꯝꯒ ꯆꯥꯏꯌꯦꯕꯀோ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤꯇꯪꯒꯤꯅꯦ ꯑꯗꯣ ꯊꯣꯡꯉꯨꯔꯅꯤ ꯆꯪꯉꯁꯦ ꯍꯦꯚꯟꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯀꯟꯅ ꯄꯣꯔꯤ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯉꯥꯡ ꯑꯣꯏꯅ ꯂꯧꯔꯣꯅ ꯇꯧꯔꯕꯗꯣ ꯁꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯏꯟꯖꯥꯡꯗꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯁ ꯅꯄꯥꯛꯄꯤꯒ ꯑꯝꯇ ꯂꯩꯕ ꯅꯠꯇꯦꯗ ꯁꯤꯇꯪꯅꯤ ꯍꯥꯞꯇꯣꯏꯁꯦ ꯃꯌꯥꯝ ꯉꯥꯒ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯣ ꯊꯣꯡꯅꯕ ꯇꯧꯔꯁꯦ ꯃꯥꯏꯁꯦ ꯒ꯭ꯂꯣ ꯀꯥꯔꯒ ꯂꯩꯔꯝꯃꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩ ꯐꯨꯔꯤꯠꯀꯗꯤ ꯂꯣꯏ ꯆꯥꯎꯔꯕꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩ ꯀꯦꯖꯤꯅ 87 ꯇꯥꯔꯤꯉꯩꯗ ꯂꯩꯈꯤꯕ ꯐꯨꯔꯤꯠꯅꯤꯅ ꯍꯧꯖꯤꯛ 70 ꯇꯥꯀꯥꯟꯗꯗꯤ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯕ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯉꯥꯔꯤꯒꯨꯝꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯪꯈꯥꯏꯁꯦ ꯁꯤꯒꯨꯝꯕ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯇꯤꯜꯍꯧꯒꯨꯝꯕꯁꯦ ꯍꯥꯟꯅ ꯍꯥꯞꯄꯒ ꯁꯧꯍꯜꯂꯦ ꯁꯧꯒ꯭ꯔꯤꯁꯨ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯁꯧꯍꯜꯂꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯁꯤ ꯍꯥꯟꯅ ꯁꯧꯍꯜꯂꯒ ꯁꯧꯒ꯭ꯔꯤ ꯀꯣꯟꯅ ꯍꯥꯞꯄꯗꯣ ꯑꯗꯨꯗꯨꯅ ꯍꯥꯎꯋꯦꯅ ꯇꯧꯕꯅꯦ ꯄꯨꯂꯞ ꯁꯨꯖꯟꯕꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯆꯤꯡꯍꯤ ꯃꯅꯝ ꯅꯝꯃꯦꯕ ꯑꯗꯣ ꯁꯧꯒ꯭ꯔꯤꯒꯤ ꯊꯧꯔꯝ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯕꯣꯔꯥꯒꯤ ꯊꯧꯔꯝ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯕꯣꯔꯥꯁꯨ ꯃꯆꯜꯒ ꯂꯩꯕ ꯅꯠꯇꯦꯗ ꯈꯤꯇꯪꯈꯛꯅꯤ ꯁꯤꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤꯁꯤꯅꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯅꯥ ꯑꯃꯅꯤ ꯁꯣꯏꯖꯜꯂꯅꯤ ꯑꯗꯨꯗꯨꯒ ꯇꯤꯜꯍꯧ ꯑꯃ ꯁꯣꯏꯖꯜꯂꯒ ꯃꯣꯔꯣꯛꯀ ꯃꯣꯔꯣꯛ ꯕꯣꯔꯥꯒ ꯇꯧꯗꯣꯏꯅꯦꯕꯀோ ꯃꯣꯔꯣꯛꯇꯨꯅ ꯃꯣꯔꯣꯛ ꯆꯤꯛꯇ꯭ꯔꯁꯨ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯕꯦꯁꯣꯟ ꯑꯗꯒꯤ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯗꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯍꯥꯟꯕꯩ ꯃꯔꯣꯜꯁꯦ ꯇꯨꯞ ꯂꯥꯎ ꯇꯥꯔꯒ ꯍꯩꯗꯣꯛꯈ꯭ꯔꯕꯅꯦꯕ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯊꯤꯠꯄꯅꯦ ꯃꯌꯥꯝ ꯎꯠꯇ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯅꯦꯀꯣ ꯖ꯭ꯋꯥꯏ ꯂꯥꯎ ꯇꯥꯔ ꯂꯣꯏ ꯍꯩꯗꯣꯛꯈꯤꯕ ꯋꯥꯅꯤꯗ ꯈꯪꯕ꯭ꯔꯥ ꯑꯁ ꯑꯗꯩꯗꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯕꯣꯔꯥ ꯍꯥꯟꯅ ꯍꯧꯔꯦ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯉꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯖꯣꯞ ꯁꯥꯏꯖꯜꯂꯒ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒ ꯕꯣꯔꯥꯁꯦ ꯄꯦꯟꯅ ꯆꯥꯔꯒꯦꯅ ꯑꯩꯅ ꯍꯦꯛꯇ ꯍꯧꯔꯕꯅꯤ ꯑꯩꯗꯤ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯑꯗꯨꯗꯨꯒ ꯑꯩꯅ ꯄꯥꯝꯗꯕ ꯕꯣꯔꯥ ꯍꯥꯏꯔꯒꯗꯤ ꯕꯣꯔꯥꯗꯗꯤ ꯄꯥꯝꯗꯕꯁꯦ ꯂꯩꯇꯦꯗ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥꯁꯨ ꯁꯤꯗ ꯂꯩꯕꯗꯒꯤ ꯄꯦꯜꯂꯦ ꯃꯌꯥꯡꯇꯣꯟ ꯉꯥꯛ ꯆꯥꯃꯟꯗꯅ ꯑꯗꯨꯗꯨꯅ ꯍꯟꯗꯛꯇꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯔ ꯂꯩꯔꯛꯄꯅꯦ ꯁꯤ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦ ꯀꯩꯅꯣ ꯍꯧꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯨꯅꯁꯨ ꯃꯨꯜꯂꯦ ꯑꯗꯨꯗꯨꯒ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯄꯣꯁ ꯁꯦꯝꯅꯕ ꯊꯝꯅꯦꯜ ꯁꯦꯝꯅꯕ ꯇꯧꯔꯤꯉꯩꯗ ꯂꯣꯏꯅꯃꯛ ꯁꯣꯏꯔꯦ ꯑꯗꯣ ꯕꯣꯔꯥꯁꯦ ꯑꯍꯥꯟꯕꯩ ꯃꯔꯣꯜꯗꯤ ꯃꯨꯜꯂꯦ ꯑꯩ ꯕꯣꯔꯥꯒ ꯍꯧꯕꯁꯦ ꯄꯥꯛꯅ ꯎꯠꯇꯕꯅꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯇꯩꯗ ꯑꯗꯣ ꯉꯁꯤꯗꯤ ꯎꯠꯂꯒꯦꯅ ꯑꯗꯨꯝ ꯎꯠꯂꯛꯏꯅꯦ ꯃꯌꯥꯝ ꯑꯩ ꯕꯣꯔꯥ ꯌꯥꯝ ꯍꯧꯔ ꯆꯥꯏ ꯑꯁꯦꯡꯕꯗ ꯚꯤꯗꯤꯑꯣꯗꯗꯤ ꯀꯌꯥꯕꯨ ꯆꯥꯗꯦꯀꯣ ꯑꯗꯣ ꯁꯤ ꯕꯣꯔꯥꯈꯩꯁꯦ ꯌꯦꯡꯉꯣ ꯑꯩ ꯂꯣꯏ ꯆꯥꯏ ꯑꯩꯈꯣই ꯃꯥ ꯑꯃꯅꯤꯈꯛꯅꯦ ꯆꯥꯏꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯜꯂꯦꯕ ꯆꯥꯕꯁꯤꯅ ꯕꯦꯂꯦꯟꯗ꯭ꯔꯤꯒꯤꯗꯣ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧꯒꯤꯒ ꯁꯤꯒꯤ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯍꯨꯝꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯆꯥꯊꯗꯣꯏꯁꯦ ꯃꯣꯔꯣꯛ ꯕꯣꯔꯥꯁꯦ ꯀꯩꯅꯣꯅꯦꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯎꯔꯔꯣꯏ ꯏꯔꯣꯝꯕ ꯀꯩ ꯑꯝꯇ ꯌꯥꯎꯔꯣꯏꯕꯀꯣ ꯍꯤꯡꯅ ꯆꯤꯛꯄꯁꯨ ꯆꯤꯛꯑꯔꯣꯏ ꯑꯁ ꯈꯨꯠꯁꯥ ꯑꯃ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯃꯆꯦꯠ ꯑꯃ ꯆꯥꯔ ꯌꯦꯡꯉꯨꯕ ꯁꯤꯒꯦ ꯇꯧꯋꯦ ꯁꯥꯕꯅ ꯃꯣꯔꯣꯛ ꯃꯦꯠꯇꯅꯕꯅ ꯑꯗꯨꯝ ꯍꯧꯖꯟꯅꯤꯡꯅꯦ ꯁꯤꯗ ꯂꯩꯔꯦ ꯕꯣꯔꯥꯗꯣ ꯑꯁ ꯍꯌꯦꯡꯁꯤꯡꯁꯤꯅ ꯌꯦꯠꯄꯗ ꯚꯤꯗꯤꯑꯣ ꯉꯥꯛꯇꯪ ꯅꯝꯕꯁꯤꯗ ꯌꯦꯠꯄꯗ ꯀꯩꯅꯣꯅꯦ ꯑꯗꯩ ꯄꯥꯏꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯁꯤꯗꯪ ꯊꯣꯛꯑꯦ ꯑꯩ ꯉꯁꯥꯏ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯃꯍꯤꯕꯨꯗꯤ ꯈꯔ ꯋꯥꯠꯂꯞ ꯇꯧꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯕꯗꯣ
ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤꯗꯪ ꯆꯥꯕꯗꯣ ꯀꯣꯟꯅꯗꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯁꯧꯒ꯭ꯔꯤꯗꯤ ꯌꯥꯝꯅ ꯖꯣꯝ ꯆꯥꯅꯩꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯃꯣꯔꯣꯛꯇꯤ ꯁꯥꯏꯌꯦ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ 4ꯔ 5ꯔ ꯈꯥꯏꯖꯟꯕꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯍꯥꯟꯅ ꯆꯥꯔꯦ ꯈꯨꯍꯥꯎ ꯑꯃ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯄꯨꯔꯥ ꯈꯪꯗꯦ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯕꯅꯤ ꯉꯍꯥꯟꯈꯩ ꯆꯥꯕꯗꯤ ꯆꯥꯔꯝꯅꯦ ꯑꯗꯨꯑꯣꯏꯁꯨ ꯋꯥꯈꯜꯁꯦ ꯈꯟꯖꯜꯂꯨꯗꯦꯕꯀꯣ ꯏꯁꯥꯅ ꯍꯧꯔꯒꯗꯤ ꯆꯥꯖꯗ꯭ꯔꯦ ꯑꯗꯣ ꯏꯁꯥꯅ ꯍꯧꯔꯒꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯕꯣꯔꯥ ꯁꯥꯏꯖꯜꯂꯦ ꯃꯣꯔꯣꯛꯁꯦ ꯈꯨꯠꯁꯥ ꯑꯃ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯤꯕꯅꯦꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯤꯛꯄꯒꯤ ꯑꯩꯒꯤ ꯄꯨꯛ ꯑꯗꯨꯝ ꯌꯥꯝ ꯆꯤꯛꯁꯟꯕꯗꯣ ꯑꯗꯨꯒꯤ ꯁꯤꯅ ꯇꯤꯜꯍꯧ ꯕꯣꯔꯥꯅꯦ ꯑꯗꯣ ꯇꯤꯜꯍꯧ ꯕꯣꯔꯥꯁꯨ ꯍꯥꯎꯋꯤ ꯕꯦꯂꯦꯟꯗ꯭ꯔꯤꯁꯨ ꯍꯥꯎꯋꯤ ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯂꯣꯏꯔꯦ ꯄꯨꯛꯇꯒ ꯁꯥꯕꯗ ꯑꯗ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦ ꯁꯥꯌꯣꯜꯁꯨ ꯅꯥꯀꯟꯗ ꯆꯥꯏ ꯑꯁ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯆꯤꯛꯁꯜꯂꯦ ꯑꯁ ꯈꯪꯗꯦ ꯄꯨꯛꯁꯦ ꯁꯥꯋꯥꯅꯤ ꯃꯣꯔꯣꯛꯁꯦ ꯆꯥꯃꯟꯗꯅ ꯍꯟꯗꯛꯇꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯤꯁꯦ ꯅꯨꯡꯗꯥꯡꯗꯅꯦꯕꯀꯣ ꯅꯥꯀꯟꯗ ꯅꯥꯀꯣꯛꯄ ꯃꯈꯣꯟ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯀꯟꯅ ꯅꯥꯀꯣꯛꯏ ꯇꯥꯔꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯗꯨꯅ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯃꯨꯛ ꯑꯩꯅ ꯍꯥꯞꯄꯤꯗꯣ ꯑꯁꯤꯅꯦ ꯏꯟꯖꯥꯡꯗ ꯍꯥꯞꯄꯤꯗꯣ ꯄꯨꯔꯥ ꯈꯨꯠꯁꯥ ꯑꯃꯅꯦ ꯃꯤ ꯏꯟꯖꯥꯡꯗꯩꯕꯨ ꯁꯥꯒꯗ꯭ꯔꯥ ꯕꯣꯔꯥꯗꯩꯕꯨ ꯁꯥꯒꯗ꯭ꯔꯥ ꯏꯃꯥꯏ ꯆꯥꯐꯝꯒ ꯈꯪꯗꯦ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯑꯗꯨꯏꯁꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯥꯎꯕꯅꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯍꯦꯕꯟꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯅ ꯄꯝꯃꯒ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯀꯣꯟ ꯂꯤꯛ ꯐꯦꯡꯉꯅꯤ ꯑꯁ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯂꯛꯅꯕꯗꯒ ꯌꯥꯝꯅ ꯅꯣꯛꯑꯕꯅꯦꯕꯀꯣ ꯃꯥꯁꯦ ꯃꯕꯨꯛ ꯉꯥꯏꯍꯥꯛ ꯄꯤꯊꯛꯑꯀꯥꯟꯗ ꯅꯣꯛꯂꯛꯏꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯄꯝꯃꯤꯉꯩꯗ ꯃꯕꯨꯛ ꯊꯟꯗ꯭ꯔꯤꯕꯒꯤ ꯅꯣꯛꯇ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯣꯛꯇꯣꯏꯗꯣ ꯇꯧꯔꯒ ꯉꯥꯏ ꯂꯩꯁꯦ ꯑꯗꯩꯗꯤ ꯑꯩ ꯑꯃꯨꯛ ꯏꯃꯥ ꯏꯆꯥ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯅꯝꯃꯤꯟꯅꯒꯦꯅ ꯁꯝꯒꯁꯦ ꯀꯪꯗꯦ ꯑꯩ ꯁꯝꯁꯦ ꯀꯪꯕ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯃꯅꯨꯡꯗ ꯃꯄꯥꯟꯒꯤꯗꯤ ꯁꯠ ꯀꯪꯈꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯆꯣꯠꯂ ꯂꯩꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯦꯕꯟꯒ ꯐꯣꯇꯣ ꯀꯥꯞꯁꯦꯅ ꯇꯩꯅꯦ ꯑꯗꯣ ꯌꯦꯡꯉꯣ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯂꯤꯠ ꯂꯩꯔꯝꯃꯅꯤ ꯃꯥꯏ ꯐꯤꯔꯣꯟꯁꯦ ꯑꯝꯇ ꯂꯩꯗ꯭ꯔꯤꯕ ꯐꯨꯔꯤꯠ 2-3 ꯍꯦꯟꯅ ꯂꯩꯗ꯭ꯔꯤ ꯑꯗꯨꯁꯨ ꯑꯃꯅ ꯃꯤꯅ ꯒꯤꯐ ꯄꯤꯔꯛꯄꯅꯦ ꯁꯤꯕꯨꯗꯤ ꯑꯩꯅ ꯂꯩꯕꯤꯔꯛꯄꯅꯦꯕꯀꯣ ꯃꯦꯛꯁꯇꯒꯤ ꯑꯗꯣ ꯑꯅꯝꯕꯅ ꯑꯗꯨꯝ ꯂꯤꯠꯂ ꯂꯩꯔꯕꯅꯦ ꯐꯤꯔꯣꯟꯁꯦ ꯁꯨꯛꯂꯩ ꯂꯩꯗ꯭ꯔꯦꯕ ꯑꯩꯅ ꯑꯉꯥꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯑꯃ ꯁꯝꯅꯕꯤꯗꯣ ꯐꯨꯔꯤꯠꯀ ꯄꯨꯂꯞ ꯁꯝꯅꯕꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯂꯤꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯠꯂꯒ ꯂꯩꯔꯨꯒꯦ ꯇꯧꯁꯦ ꯐꯔ ꯑꯗꯨꯝ ꯇꯥ ꯂꯩꯔꯕ ꯑꯗꯨꯗꯨꯒꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯃꯌꯥꯝꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯄꯨꯔꯥ ꯁꯥꯌꯣꯜꯅ ꯑꯣꯏꯔꯤꯁꯤꯅ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯒꯨꯟꯗꯥꯅꯦ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣꯅꯦ ꯃꯅꯥꯎ ꯅꯨꯄꯥꯒꯁꯦ ꯃꯥꯅ ꯏꯃꯥꯏ ꯁꯤꯛꯄꯨ ꯁꯤꯛꯇꯠꯄꯣ ꯆꯨꯞꯄꯨ ꯆꯨꯞꯄꯣ ꯑꯗꯩ ꯂꯝꯒꯁꯦ ꯍꯦꯟꯕꯗ ꯀꯩꯅꯣ ꯃꯌꯥꯝ 2 ꯁꯨꯔꯛꯑꯀꯥꯟꯗ ꯑꯍꯟꯁꯦ ꯂꯝ ꯈꯨꯍꯦꯟ ꯑꯃꯅꯤ ꯃꯃꯥꯁꯦ ꯅꯨꯡꯁꯤꯖꯗꯅ ꯇꯩꯁꯦ ꯃꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯃꯥꯅ ꯅꯨꯡꯁꯤꯕꯗ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯍꯧꯗꯣꯡꯅ ꯃꯆꯥ ꯅꯨꯡꯁꯤꯔ ꯆꯥꯊꯣꯛꯑꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯡꯁꯤꯃꯟꯗꯅ ꯐꯣꯏꯗꯠꯄꯒ ꯁꯤꯛꯇꯠꯄꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯁꯥꯏ ꯍꯜꯂꯛꯄꯒ ꯋꯥꯛꯀꯤꯡ ꯆꯠꯂꯨꯁꯦ ꯃꯇꯦꯛ ꯑꯃꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯩꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯃꯥꯅ ꯑꯃꯨꯛ ꯅꯝꯕꯤꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯝꯕꯤꯔꯦ ꯇꯧꯔꯦ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯈꯔ ꯐꯖꯅ ꯑꯃꯨꯛ ꯑꯇꯤꯌꯥ ꯎꯍꯜꯂꯛꯑꯣ ꯑꯗꯨ ꯎꯍꯜꯂꯛꯑꯣꯅ ꯇꯥꯛꯏꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗ ꯏꯗꯤꯠ ꯇꯧꯕꯒꯤ ꯂꯣꯟꯁꯦ ꯐꯥꯏꯕ ꯍꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯠꯅ ꯎꯏꯔꯒ ꯆꯤꯟꯅ ꯉꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯁꯨ ꯉꯥꯛꯄꯤꯌꯣ ꯃꯌꯥꯝ ꯑꯗꯩ ꯇꯣꯕꯥꯗꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯃꯨꯛ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯑꯩꯈꯣꯏ ꯁꯥꯏ ꯏꯕꯥꯅꯤ ꯑꯁ ꯅꯨꯡꯁꯤꯠꯀꯁꯦ ꯍꯨꯔ ꯁꯤꯠꯂ ꯅꯨꯡꯉꯥꯏꯔꯦ ꯃꯥꯁꯨ ꯇꯣꯕꯥ ꯇꯧꯔꯛꯀꯦꯗ ꯇꯣꯕꯥꯁꯦ ꯏꯕꯥꯅꯤ ꯇꯝ ꯂꯩꯔꯤꯅꯦ ꯑꯗꯣ ꯍꯩꯇ꯭ꯔꯦ ꯁꯤ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯑꯗꯩꯗꯤ ꯁꯖꯅꯥ ꯃꯅꯥꯁꯤꯅ ꯕꯣꯔꯥ ꯆꯥꯁꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯑꯃꯅꯤꯒ ꯑꯗꯨꯝ ꯍꯦꯛꯂꯛꯑꯦ ꯆꯝꯄ꯭ꯔꯥꯁꯦ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗ꯭ꯔꯤꯕꯒꯤꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯉꯥ ꯆꯥꯅꯤꯡꯉꯦ ꯁꯔꯦꯡ ꯆꯥꯅꯤꯡꯉꯦꯅ ꯑꯃꯨꯛ ꯁꯔꯦꯡ ꯂꯩꯕ ꯆꯠꯂꯦ ꯃꯣꯏꯁꯤꯗ ꯂꯥꯏꯒꯤ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯣꯔꯣꯛꯁꯤꯗ ꯑꯗꯨꯝ ꯅꯝꯃꯛꯑꯦ ꯃꯅꯨꯡꯗꯒꯗꯤ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯊꯦꯡꯉꯦꯅꯀꯣ ꯊꯦꯡꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯪꯉꯛ ꯌꯥꯕ ꯑꯗꯨ ꯊꯦꯡꯉꯃꯤꯅ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯉꯥꯁꯤꯗ ꯂꯩꯔꯦ ꯉꯥꯁꯦ ꯀꯩꯅꯣꯅꯦꯕ ꯆꯥꯅꯤꯡꯉꯤꯁꯦ ꯀꯔꯤ ꯁꯔꯦꯡ ꯎꯆꯤꯟꯅ ꯃꯅꯨꯡꯗ ꯂꯩꯔꯝꯃꯦꯕꯀꯣ ꯃꯣꯏ ꯄꯨꯊꯣꯛꯇꯕ ꯑꯗꯣ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯂꯧꯔꯦ ꯁꯔꯦꯡꯁꯦ ꯁꯤꯗ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯄꯤ ꯌꯨꯝꯗꯗꯤ ꯀꯌꯥ ꯄꯤꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯔꯦꯡ ꯆꯥꯅꯦ ꯑꯩ ꯄꯨꯟꯁꯤꯒꯤꯀꯣ ꯉꯁꯤꯒ 2ꯔꯛ ꯁꯨꯔꯦ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯊꯣꯡꯉꯤꯕꯅꯦꯕꯀꯣ ꯑꯗꯨꯝ ꯈꯪꯗꯦ ꯍꯥꯎꯕꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦꯕꯀꯣ ꯆꯥꯕ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯛꯄꯅꯤꯅ ꯃꯍꯥꯎꯁꯦ ꯁꯤꯁꯦ ꯑꯩꯅ ꯃꯍꯤ ꯈꯔ ꯂꯥꯡꯉꯤꯉꯩꯗ ꯃꯍꯤ ꯈꯔ ꯆꯨꯞꯁꯟꯍꯟꯕꯒꯤ ꯁꯧꯍꯟꯕꯗꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯗꯨꯝ ꯅꯝꯈꯤꯕꯅꯦ ꯑꯗꯣ
ꯚꯤꯗꯤꯑꯣꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯕꯥꯏ